ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯦꯀꯣ ꯑꯩꯅ ꯃꯦꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯈꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏ ꯀꯟꯕꯤꯔꯦꯀꯣ ꯁꯤꯒꯦ ꯇꯧꯕ ꯃꯈꯩ ꯆꯔꯤ ꯇꯠꯈꯤꯕ ꯑꯃꯗꯤ ꯌꯦꯛꯅꯕꯁꯤꯡꯒꯤ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯀꯟꯕꯤꯔꯦ ꯆꯠꯈ꯭ꯔꯤꯕ ꯅꯨꯃꯤꯠ ꯈꯔꯁꯤꯗ ꯑꯣꯏꯈꯤꯕ ꯋꯥꯈꯜ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯑꯋꯥꯕꯁꯤꯡꯕꯨ ꯑꯩꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯤꯕꯤꯈꯤꯕꯒꯤꯗꯃꯛ ꯑꯩꯅ ꯃꯄꯨ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯆꯈꯤ ꯀꯥꯎꯖꯜ ꯊꯤꯕ ꯃꯤꯑꯣꯏ ꯄꯣꯛꯅꯤ ꯃꯁꯤꯃꯛꯅ ꯑꯩꯈꯣꯏꯅ ꯋꯥꯔꯕ ꯑꯃꯗꯤ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯦꯞꯄꯤꯈꯤꯕ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯆꯕ ꯐꯥꯎꯕ ꯅꯤꯡꯁꯤꯡꯅꯗ꯭ꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯕꯨ ꯆꯞ ꯆꯥꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯑꯃꯗꯤ ꯊꯥꯒꯠꯆꯕ ꯎꯠꯂꯤ ꯑꯗꯨꯕꯨ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯅꯗꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯑꯩꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯊꯃꯣꯏ ꯂꯥꯀꯥꯅꯨꯡꯁꯤꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯆꯤꯗꯥꯏ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤ ꯅꯠꯇꯅ ꯃꯥꯂꯦꯝꯁꯤꯗ ꯏꯁꯥꯒꯤꯅꯤ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯤ ꯑꯩꯅ ꯃꯥꯡꯖꯈ꯭ꯔꯕ ꯀꯌꯥ ꯑꯗꯨꯕꯨ ꯈꯟꯈꯤꯗꯦ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯆꯥꯁꯤꯈꯛ ꯑꯣꯏꯈꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯍꯤꯡꯕꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯈ꯭ꯔꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯐꯝ ꯑꯃꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯥꯡꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗꯒꯤ ꯑꯃꯃꯝꯇꯪ ꯃꯥꯡꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯩꯈꯣꯏꯅ ꯍꯣꯜꯂꯤꯕ ꯅꯤꯡꯁꯥꯁꯣꯔ ꯑꯃꯗꯤ ꯁꯤꯡꯂꯤꯗ ꯆꯦꯜꯂꯤꯕ ꯑꯉꯥꯡꯕ ꯏꯒꯤ ꯏꯆꯦꯜꯁꯨ ꯂꯦꯞꯁꯤꯜꯂꯛꯇꯨꯅ ꯏꯐꯝꯗꯒꯤ ꯊꯠꯈꯤꯕ ꯇꯥꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯏꯁꯥꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯐꯨꯗꯣꯛꯆꯗꯨꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯁꯤꯒꯤꯗꯃꯛ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯛꯀꯅꯤ ꯑꯩꯅ ꯋꯥꯈꯜ ꯃꯥꯡꯂꯨꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯤꯖꯅ ꯋꯥꯈꯜ ꯂꯥꯛꯄ ꯃꯇꯝ ꯑꯗꯨ ꯉꯥꯏꯍꯥꯛ ꯑꯣꯏꯈꯤ ꯅꯤꯡꯊꯤꯖꯅ ꯋꯥꯈꯜ ꯂꯥꯛꯂꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯂꯥꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯅꯥꯟꯊꯣꯔꯛꯈꯤꯕꯒꯤ ꯑꯉꯛꯄ ꯋꯥꯔꯤ ꯑꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯕ ꯉꯝꯈꯤ ꯀꯦꯞꯇꯦꯟ ꯀꯥꯎꯂꯤꯒꯤ ꯁꯤꯐꯥꯏ ꯈꯔꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯈ꯭ꯔꯕ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯥꯟꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯆꯤꯡꯗꯨꯒꯤ ꯆꯤꯡꯊꯛꯂꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯈꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯍꯣꯡꯈꯤꯗꯦ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯅꯈꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯈꯤꯕ ꯃꯈꯣꯏꯅ ꯕꯤꯁꯀꯤꯠ ꯀꯧꯇꯥꯗ ꯍꯥꯜꯂꯕ ꯆꯥꯅꯅꯕ ꯁꯥ ꯑꯃꯗꯤ ꯁꯣꯗꯥ ꯋꯥꯇꯔ ꯄꯤꯔꯛꯈꯤ ꯃꯈꯣꯏꯗ ꯋꯤꯁꯀꯤꯁꯨ ꯌꯥꯎꯔꯛꯂꯝꯃꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯂꯥꯏꯕꯛ ꯐꯔꯦ ꯑꯋꯥꯕ ꯀꯣꯛꯂꯦ ꯍꯥꯏꯅ ꯐꯥꯎꯅꯈꯤ ꯑꯩꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯣꯛꯊꯃꯟꯈ꯭ꯔꯗꯨꯅ ꯆꯥꯕ ꯐꯥꯎꯕ ꯉꯝꯈꯤꯗꯦ ꯑꯔꯥꯝꯕ ꯐꯥꯎꯈꯤꯗꯦ ꯑꯗꯨꯕꯨ ꯋꯤꯁꯀꯤ ꯄꯦꯛ ꯑꯃ ꯊꯛꯂꯕ ꯃꯇꯨꯡꯗ ꯑꯋꯥꯕ ꯈꯔ ꯃꯈꯩꯗꯤ ꯐꯈꯤ ꯑꯩꯒꯤ ꯈꯣꯡꯒꯤ ꯈꯨꯖꯦꯡ ꯑꯁꯤ ꯌꯥꯝꯅ ꯅꯥꯈꯤ ꯂꯥꯛꯈꯤꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯛꯄ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯗꯨ ꯅꯤꯡꯊꯤꯅ ꯄꯨꯟꯁꯤꯟꯕꯤ ꯑꯁꯨꯝꯅ ꯑꯩ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯍꯤꯞꯊꯈꯤ ꯑꯩꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯦ ꯍꯥꯏꯈꯤꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯈꯨꯗꯣꯡꯊꯤꯕꯗꯤ ꯂꯩꯇꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯥꯏꯜ 10ꯒꯤ ꯑꯣꯏꯕ ꯃꯐꯝꯗꯨ ꯐꯥꯎꯕ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯄꯤꯈꯤꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯀꯦꯞꯇꯦꯟ ꯀꯥꯎꯂꯤꯒꯤ ꯀꯥꯡꯕꯨꯗꯨꯕꯨꯗꯤ ꯂꯦꯝꯅ ꯊꯥꯔꯝꯗꯦ
ꯑꯩꯈꯣꯏꯒ ꯎꯅꯗ꯭ꯔꯤꯉꯩꯒꯤ ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯀꯦꯞꯇꯦꯟ ꯀꯥꯎꯂꯤꯅ ꯑꯅꯧꯕ ꯀꯦꯝꯞ ꯑꯃ ꯁꯦꯝꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯆꯨꯝꯅꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯣꯡꯆꯠ ꯑꯃꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯈꯨꯠꯄꯨ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯗꯨ ꯃꯉꯣꯟꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯈꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯗꯒꯤ ꯆꯦꯟꯈꯤꯕ ꯈꯔꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯧꯈꯤꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯎꯃꯪ ꯑꯗꯨꯗ ꯂꯃꯥꯡꯅꯗꯨꯅ ꯂꯩꯍꯧꯔꯤ ꯍꯥꯏꯅ ꯄꯥꯎꯗꯝꯈꯤ꯫ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯨꯝꯕ ꯀꯟꯕꯤꯗꯕ ꯇꯥꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯈꯤꯕꯒꯤ ꯑꯣꯏꯊꯣꯛꯄ ꯆꯥꯎꯅ ꯂꯩ ꯍꯥꯏꯈꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯃꯛꯇꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ, ꯂꯣꯏꯅꯅ ꯊꯨꯅ ꯌꯥꯡꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯈꯤ꯫ ꯃꯥꯏꯜ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯆꯤꯡꯗꯣꯜꯂꯣꯝꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯄꯪꯂꯥꯞ ꯂꯥꯞꯂꯝꯃꯔꯣꯏ ꯍꯥꯏꯅ ꯈꯟꯈꯤ꯫ ꯊꯨꯅꯃꯛ ꯃꯍꯥꯛꯅ ꯂꯥꯟꯕꯟ ꯑꯗꯨ ꯎꯕ ꯉꯝꯈꯤ꯫ ꯃꯇꯝ ꯆꯥꯅ ꯃꯍꯥꯛꯅ ꯂꯥꯟꯃꯤꯁꯤꯡ ꯆꯥꯅ ꯊꯛꯅꯅꯕ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯑꯩꯈꯣꯏꯅ ꯈꯣꯡꯆꯠ ꯑꯁꯤ ꯑꯍꯥꯟꯕ ꯍꯧꯔꯛꯈꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯆꯠꯀꯗꯕ ꯋꯥꯠꯂꯤꯕ ꯑꯁꯤꯒꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯈꯦꯠꯅꯔꯦ꯫ ꯅꯨꯡꯉꯥꯏꯇꯕꯗꯤ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯊꯣꯛꯈꯤ꯫ ꯁꯤꯐꯥꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯆꯥꯅꯅꯕ ꯋꯥꯠꯈꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯥꯡꯅꯅꯕ ꯑꯗꯨꯝ ꯁꯤꯟꯈꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯆꯔꯤ ꯇꯠꯂꯕ ꯑꯩꯈꯣꯏꯅ ꯁꯤ ꯄꯥꯝꯃꯤ ꯁꯤ ꯄꯥꯝꯗꯦ ꯍꯥꯏꯅꯈꯤꯗꯦ, ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯈꯤꯗꯦ꯫ 43rd ꯒꯨꯔꯈꯥꯁꯤꯡꯒꯤ ꯁꯄ꯭ꯂꯥꯏꯗ ꯕꯤꯌꯔ, ꯋꯤꯁꯀꯤ ꯑꯃꯗꯤ ꯀꯣꯀꯥ ꯌꯥꯎꯔꯝꯈꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯣꯏꯈꯤ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯛꯈꯤꯕ ꯀꯥꯡꯕꯨꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏ ꯑꯃꯗꯒꯤ ꯑꯍꯦꯟꯕ ꯄꯣꯠꯂꯝ ꯈꯔ ꯐꯪꯈꯤ, ꯃꯗꯨꯗ ꯕ꯭ꯔꯁ ꯑꯃ, ꯁ꯭ꯄꯣꯟꯖ ꯑꯃ, ꯁꯥꯝꯇꯨꯒꯤ ꯈꯣꯡ ꯃꯣꯖꯥ ꯑꯁꯥꯡꯕ ꯄꯨꯡꯕꯥ ꯑꯃ ꯑꯃꯁꯨꯡ ꯁꯤꯐꯥꯏꯁꯤꯡꯅ ꯇꯣꯡꯅꯕ ꯈꯣꯡꯎꯞ ꯕꯨꯠ ꯈꯔꯅꯤ꯫ ꯈꯣꯡꯎꯞ ꯕꯨꯠꯇꯨꯗꯤ ꯐꯨꯠ 1.5 ꯁꯥꯡꯏ, ꯑꯗꯨꯒ ꯃꯔꯥꯛꯁꯨ ꯄꯥꯛꯏ꯫ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯅꯤꯡꯉꯥꯏ ꯇꯧꯕ ꯌꯥꯗꯦꯗꯣ꯫ ꯂꯣꯏꯅꯅ ꯑꯩꯒꯤ ꯈꯣꯡꯒꯤ ꯈꯨꯖꯦꯡꯁꯨ ꯆꯥꯎꯅ ꯄꯣꯝꯂꯤꯕꯅꯤ, ꯑꯗꯨꯅ ꯑꯆꯧꯕ ꯑꯔꯥꯎꯕ ꯈꯣꯡꯎꯞꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯆꯥꯅꯗꯕ ꯑꯣꯏꯈꯤꯗꯦ꯫ ꯄꯨꯡ ꯈꯔ ꯑꯩꯈꯣꯏ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯂꯩ ꯃꯇꯥꯛ ꯌꯧꯅꯅꯕ ꯑꯩꯈꯣꯏ ꯆꯤꯡ ꯑꯗꯨ ꯀꯨꯝꯊꯈꯤ꯫ ꯃꯐꯝ ꯑꯗꯨ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯧꯈꯤ꯫ ꯑꯩꯒꯤ ꯈꯨꯖꯦꯡ ꯑꯁꯤ ꯆꯠꯄ ꯉꯝꯗꯅ ꯅꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗꯣꯂꯥꯏ ꯑꯃꯗ ꯄꯨꯊꯕꯤꯔꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯀꯦꯝꯞ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯁꯥꯃꯨ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯣꯂꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯦ꯫ ꯁꯥꯁꯤꯡ ꯑꯁꯤ ꯀꯦꯞꯇꯦꯟ ꯀꯥꯎꯂꯤꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯈꯤꯕ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯍꯥꯛꯅ ꯁꯥꯁꯤꯡ ꯑꯗꯨ ꯊꯝꯂꯝꯂꯒ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯅꯕ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯌꯦꯡꯊꯤꯟꯅꯔꯤꯕ ꯂꯝ ꯑꯃꯗ ꯌꯦꯛꯅꯕꯁꯤꯡꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯔꯤꯕꯅꯤ ꯈꯜꯂꯨꯕꯗ ꯂꯨꯕꯒꯨꯝ ꯊꯣꯛꯈꯤ, ꯃꯔꯝꯗꯤ ꯀꯦꯝꯞ ꯑꯁꯤꯃꯛ ꯈꯠꯅ ꯆꯩꯅꯕ ꯂꯩꯇꯕ ꯏꯪꯂꯕ ꯃꯐꯝ ꯑꯃꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯁꯣꯛ 1890ꯒꯤ ꯅꯤꯡꯊꯝꯊꯥꯗ 43rd ꯒꯨꯔꯈꯥ ꯔꯥꯏꯐꯜꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩ ꯁꯤꯂꯣꯡꯗꯒꯤ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯥꯛꯈ꯭ꯔꯦ꯫ ꯃꯗꯨꯗ ꯁꯤꯐꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯅꯤꯜ ꯈꯣꯡꯗꯨꯅ ꯂꯥꯡꯅ ꯆꯠꯄꯁꯤ ꯑꯩ ꯍꯩꯅꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯡ 4-5ꯗꯤ ꯂꯩ ꯃꯇꯥꯛꯇ ꯄꯜꯂꯝꯃꯦ꯫ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯤꯡꯂꯦꯝꯂꯕ ꯗꯤꯅꯔ ꯑꯃ ꯆꯥꯈꯤ, ꯄꯨꯛ ꯄꯦꯟꯕ ꯃꯈꯩ ꯆꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯉꯥꯏꯍꯥꯛ ꯁꯥꯡꯗꯣꯛꯇꯨꯅ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯁꯤ ꯍꯥꯏꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯇꯨꯝꯊꯈꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯇꯟꯗꯦ ꯃꯥꯟꯗꯦꯅꯔꯦ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯍꯧꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯆꯠꯂꯦ꯫ ꯑꯌꯨꯛꯇ ꯁꯤꯐꯥꯏꯁꯤꯡꯒꯤ ꯔꯥꯁꯟꯗꯒꯤ ꯆꯔꯥ ꯑꯃꯒ ꯂꯣꯏꯅꯅ ꯀꯣꯀꯥ ꯊꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯁꯨ ꯑꯥꯔꯃꯤꯒꯤ ꯔꯥꯁꯟꯗꯒꯤ ꯆꯥꯛꯂꯦꯟ ꯑꯃꯒ ꯕꯤꯌꯔ ꯑꯃꯒ ꯊꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯍꯣꯡꯗꯅ ꯑꯗꯨꯃꯛ ꯇꯨꯝꯅꯈꯤ꯫ ꯑꯌꯨꯛꯀꯤ ꯕꯦꯡꯒꯨꯜ ꯈꯣꯡꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯀꯅꯥꯁꯨ ꯍꯧꯒꯠꯅꯔꯝꯗꯦ꯫ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯤꯕ ꯃꯈꯩ ꯋꯥꯅꯈꯤ꯫ ꯆꯤꯡꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯝꯃꯤ꯫ ꯀꯁꯥꯔ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯈꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯅ ꯆꯤꯡꯁꯤꯟꯕ ꯃꯈꯩ ꯏꯪꯈꯤ꯫ ꯑꯩꯈꯣꯏ ꯇꯞꯅ ꯆꯠꯄ ꯇꯥꯈꯤ ꯑꯗꯨꯁꯨ ꯆꯦꯛꯁꯤꯟꯅ ꯆꯠꯈꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯇꯝꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯗꯥꯔꯛꯀꯗ꯭ꯔꯥ ꯈꯪꯈꯤꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯕꯒ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯆꯤꯡꯁꯤꯡ ꯑꯗꯨꯗ ꯌꯦꯛꯅꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯁꯤꯐꯥꯏ ꯈꯔ ꯑꯗꯨꯝ ꯊꯥꯗꯣꯛꯇꯨꯅ ꯊꯝꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯁꯤꯒꯤ ꯃꯅꯨꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯤ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯅ ꯃꯤ ꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯄꯥꯝꯈꯤꯗꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯇꯛꯅ ꯂꯩ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯈꯤꯕ ꯑꯗꯨ ꯀꯌꯥꯃꯨꯛ ꯂꯥꯞꯄꯒꯦ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯅꯥꯆꯨꯡꯈꯤꯗꯦ꯫ ꯃꯈꯣꯏꯗ ꯍꯜꯂꯒ ꯐꯥꯎꯕ ꯀꯥꯞꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕ ꯊꯥꯡꯉꯩ ꯁꯦꯡꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯅ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯄꯥꯏꯁꯤꯜꯂꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯐꯥꯖꯤꯟꯕ ꯉꯝꯗꯅ ꯏꯄꯥ ꯄꯥꯈꯠꯄ ꯄꯣꯛꯈꯤ꯫ ꯑꯩꯈꯣꯏꯗ ꯄꯥꯟꯁꯨ ꯁꯨꯛꯄꯥꯟ ꯄꯥꯜꯂꯔꯣꯏꯗꯕ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯒꯤ ꯃꯈꯣꯜꯗꯪ ꯇꯥꯕꯗ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯑꯀꯤꯕ ꯐꯪꯅ ꯆꯣꯡꯈꯤ꯫ ꯀꯥꯏꯅꯊꯪꯗꯗꯤ ꯑꯩꯅ ꯄꯥꯈꯠꯄ ꯑꯗꯨ ꯎꯕꯗ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯈꯤ, "ꯎꯃꯪꯁꯤꯗ ꯍꯧꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯃꯩ ꯆꯥꯛꯄꯗ ꯄꯣꯈꯥꯏꯕꯒꯤ ꯃꯈꯣꯜꯅꯤ"꯫ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯁꯤꯐꯥꯏꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯕ ꯊꯥꯅꯥꯁꯤꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯂꯝꯈꯤ꯫ ꯊꯥꯅꯥꯁꯤꯡ ꯑꯗꯨ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯏꯍꯥꯡ ꯍꯥꯡꯂꯝꯈꯤ꯫ ꯈꯧꯄꯨꯝ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯌꯧꯔꯛꯀꯗꯕ ꯃꯤꯅꯤꯠ ꯈꯔꯈꯛꯀꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯗꯨ ꯊꯥꯅꯥ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯗꯣꯜ ꯑꯃꯒꯤ ꯑꯄꯤꯛꯄ ꯅꯥꯄꯣꯝ ꯑꯃꯗ ꯂꯥꯛꯈꯤꯕ ꯑꯩꯈꯣꯏꯕꯨ ꯂꯝꯕꯤ ꯑꯗꯨꯒꯤ ꯊꯦꯛꯆꯤꯜꯂꯛꯄꯒ ꯐꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯒꯨꯔꯈꯥꯁꯤꯡ ꯑꯗꯨꯅ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯛꯄꯗ ꯃꯈꯣꯏꯕꯨ ꯎꯕꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯈꯤ꯫ ꯄꯪꯀꯨꯏ ꯀꯨꯏꯅ ꯃꯥꯌꯣꯛꯅꯔꯝꯗꯦ, ꯃꯈꯣꯏ ꯊꯨꯅ ꯌꯥꯡꯅ ꯍꯟꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯥꯒꯤ ꯂꯥꯡꯗ ꯃꯁꯥ ꯊꯨꯖꯈꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯊꯥꯅꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯪꯈꯤ꯫ ꯃꯗꯨꯗ ꯆꯦꯡ ꯌꯥꯎꯕ ꯊꯨꯝꯃꯣꯛ ꯀꯌꯥ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯊꯥ ꯊꯥꯒꯤ ꯃꯍꯥꯔꯥꯖꯀꯤ ꯒꯣꯗꯥꯎꯟꯗꯒꯤ ꯊꯥꯔꯛꯄ ꯔꯥꯁꯟ ꯑꯗꯨ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯕ ꯃꯥꯜꯂꯤ꯫ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯄꯗꯤ ꯉꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯅ ꯃꯥꯅ ꯄꯨꯕ ꯉꯝꯕꯁꯤꯡ ꯂꯣꯏꯅ ꯄꯨꯍꯟꯈꯤ꯫ ꯐꯪꯂꯤꯕ ꯄꯣꯠꯂꯝꯁꯤꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯁꯤꯐꯥꯏꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯐꯪꯕꯁꯤ ꯑꯔꯨꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯑꯃꯨꯛ ꯑꯅꯤꯔꯛꯇꯒꯤ ꯍꯦꯟꯅ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯗꯤꯅꯔ ꯆꯥꯗꯕꯁꯨ ꯌꯥꯎꯏ꯫ ꯀꯥꯡꯂꯣꯟꯒꯤ ꯑꯣꯏꯅꯗꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯔꯥꯁꯟ ꯇꯪꯈꯥꯏ ꯐꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯥꯒꯥꯁꯤꯡꯒꯤ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯑꯩꯈꯣꯏ ꯆꯦꯡ ꯋꯥꯟꯕ ꯐꯪꯈꯤ꯫
ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯥꯒꯥꯁꯤꯡꯗꯤ ꯑꯩꯈꯣꯏꯒ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯇꯤ ꯃꯐꯝ ꯈꯔꯗ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯊꯥꯗꯣꯛꯂꯝꯂꯕ ꯈꯨꯡꯒꯪꯁꯤꯡꯒꯤ ꯃꯅꯥꯛꯇꯒꯤ ꯄꯨꯂꯞ ꯂꯦꯞꯂꯒ ꯑꯇꯝꯅꯅꯗꯤ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯉꯩꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯌꯥꯎꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯍꯜꯂꯛꯄ ꯊꯣꯛꯂꯕꯁꯨ ꯃꯈꯣꯏꯗ ꯀꯥꯟꯅꯔꯛꯄ ꯌꯥꯏ ꯈꯜꯂꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯁꯤꯃꯛꯇꯤ ꯑꯩꯈꯣꯏꯅ ꯃꯩ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯀꯦꯞꯇꯦꯟ ꯀꯥꯎꯂꯤꯒ ꯎꯅꯔꯕ ꯃꯇꯨꯡꯒꯤ ꯑꯍꯥꯟꯕ ꯈꯣꯡꯆꯠ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯁꯥꯡꯂꯕ ꯂꯝꯕꯤ ꯑꯗꯨ ꯑꯩ ꯈꯣꯡꯅ ꯆꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯄꯣꯅꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯂꯝꯁꯥꯡ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯤꯡ ꯑꯗꯨ ꯁꯒꯣꯜ ꯇꯣꯡꯕ ꯌꯥꯗꯕ ꯃꯈꯩ ꯉꯝꯂꯝꯃꯦ꯫ ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯗ ꯊꯥꯔꯤꯕ ꯁꯥꯕꯜ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡꯒꯤ ꯍꯦꯛ ꯑꯣꯏꯕꯅꯤꯅ ꯑꯩꯒ ꯆꯥꯟꯅꯅ ꯍꯦꯛ ꯇꯣꯡꯕ ꯍꯥꯏꯕꯗꯨ ꯋꯥꯅ ꯊꯣꯛꯈꯤ꯫ ꯑꯩ ꯉꯝꯕ ꯃꯈꯩꯗꯤ ꯍꯣꯠꯅꯈꯤ꯫ ꯈꯣꯡ ꯊꯝꯐꯝ ꯑꯣꯏꯔꯤꯕ ꯈꯣꯡꯅꯦꯠ ꯑꯗꯨꯁꯨ ꯑꯩꯅ ꯂꯥꯝꯕ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯅ ꯃꯗꯨ ꯁꯒꯣꯜ ꯑꯗꯨꯒꯤ ꯉꯛꯁꯝ ꯃꯊꯛꯇ ꯀꯥꯔꯟ ꯂꯥꯛꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯁꯥꯕꯜ ꯃꯃꯥꯏ ꯃꯥꯟꯈꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯥꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯨꯝꯊꯔꯛꯄꯗꯤ ꯑꯣꯏꯊꯣꯛꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯉꯝꯅꯅꯕ ꯍꯣꯠꯅꯈꯤꯗ꯭ꯔꯦ꯫ ꯃꯔꯛꯇꯁꯨ ꯑꯩꯒꯤ ꯈꯣꯡꯒꯤ ꯈꯨꯖꯤꯡ ꯑꯁꯤ ꯌꯥꯝꯅ ꯅꯥꯕ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯅ ꯃꯗꯨ ꯀꯔꯤꯁꯨ ꯈꯟꯖꯤꯟꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯌꯦꯡꯂꯨꯕꯗꯗꯤ ꯌꯦꯡꯍꯩꯗꯕ ꯃꯑꯣꯡꯗ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯅ ꯄꯣꯝꯈꯠꯂꯝꯈꯤ꯫ ꯑꯩꯈꯣꯏꯅ ꯂꯝꯈꯩ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤ ꯑꯃ ꯑꯅꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯣꯛꯅꯈꯤ ꯊꯦꯡꯅꯈꯤ꯫ ꯏꯔꯥꯡ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯖꯗꯅ ꯃꯈꯣꯏꯗꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯆꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯑꯩꯈꯣꯏꯅ ꯍꯦꯟꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯎꯃꯪꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯂꯣꯠꯈ꯭ꯔꯦ꯫ ꯑꯍꯜꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯌꯥꯟꯈꯤ꯫ ꯃꯤꯅꯤꯠ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯆꯠꯈꯤꯗꯅꯅꯕ ꯈꯥꯝꯂꯝꯃꯦ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯀꯁꯥꯔ ꯐꯥꯎꯕ ꯄꯨꯕꯤꯔꯛꯈꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯇ꯭ꯔꯤ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯈꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯏꯃꯥꯟꯗ ꯃꯥꯟꯅꯩ꯫ ꯁꯥꯔꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯂꯛꯇ ꯁꯥꯡꯂꯕ ꯂꯝꯁꯥꯡ ꯈꯣꯡꯆꯠ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯍꯛꯆꯥꯡ ꯋꯥꯕꯅ ꯄꯨꯝꯇꯦꯛ ꯇꯦꯛꯂꯒ ꯇꯨꯝꯕ꯫ ꯑꯗꯨꯕꯨ ꯃꯃꯩ ꯊꯪꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯈꯩ ꯂꯥꯟꯊꯣꯛꯂꯒ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯕ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯉꯥꯜꯂꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯍꯟꯕ ꯈꯨꯗꯤꯡꯃꯛꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯩꯈꯣꯏ ꯀꯟꯕꯤꯔꯦ꯫ ꯑꯩꯈꯣꯏꯅ ꯖꯤꯔꯤ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯈꯤꯕ ꯑꯗꯨ ꯃꯥꯔꯆꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯅꯤ꯫ ꯑꯍꯧꯕ ꯑꯃꯗꯤ ꯑꯀꯤꯕ ꯐꯪꯂꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯂꯥꯟꯊꯣꯔꯛꯇꯨꯅ ꯃꯥꯏꯜ ꯀꯌꯥ ꯋꯥꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯍꯤꯡꯍꯧꯕꯗꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯂꯩꯅꯥ ꯇꯤꯟꯅꯥ ꯑꯃꯗꯤ ꯅꯥ ꯌꯦꯛꯄꯗꯤ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯑꯋꯥꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯀꯣꯂꯦꯔꯥ ꯅꯥꯔꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗꯒꯤꯁꯨ ꯑꯩꯈꯣꯏꯕꯨ ꯉꯥꯛꯊꯣꯛꯄꯤꯔꯦ꯫ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯏꯊꯟꯇ ꯇꯔꯛ ꯌꯥꯎꯔꯤꯕ ꯅꯨꯄꯤꯑꯩꯒꯤ ꯏꯐꯝꯗꯗꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯅ ꯑꯩꯅ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯆꯠꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯑꯍꯦꯟꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯈꯤꯗꯦ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯑꯩꯅ ꯋꯥꯈꯤꯕ ꯄꯨꯝꯅꯃꯛ
arembadi taakidre haiba yai. Handakta miyoi kharana asumna hainaki. Handaki kasarda mayamna handorakpa chenthoknarakpasigi maru oiba maram amadi irang thokpa matam asida aina Manipurda lairubanane. Aigi ngamjadaba matausina thauna lairaba army maru oina Gurkha singi afaba mingchat singbu chingthabire. Masi irang sina oihalakhiba nungaigdba amadi aruba mawong matausina thokhankibane. Officer sing aduda aina akhanba ithil ama piduna The Stampede to Kasar haiba warep adu chatnahanki haina makhoina hainaki. Kasar tamna chayetnana sipai singna handorakhiba si aina maram oibagini haibane. Adubu makhoigi marakta nupi ama yauri natragana nupi ama khudong thiningai oire haiduna makhoigi mathau pangthokpada panthahanbagi maram oigani haina aina khande. Amuksu karigumba makhoina numidang aduda residency-da makha tana leitharasi warep lauramba thoklabasu makhoina tawriba aduda aigi oiba wahang amata hanglamloi. Makhoina kasar phauba handuna lakhiba handorakhiba sigi maramdasu ai isagi oina phai natraga phatte haiba karigumba marai yetnaba amata laikide. Aina khalle England bu ikai khumnaba haibase nupa singna luna khanjabagum nupi singna su khanjaribane. Hoi makhoigumna ikhoidi punsigi sintha oina leibak sigi damak lanmi ama oina lanthengnaba oidrabasu matangna yadaba thoklabadi England da leiriba nupi pumnamak soidnamaki khwaidagi thauna phaba lanmi amana tawbagum wakhalda leiba nungjanaba pumnamak thadoktuna nupa singa chap manana magi punsibo karisu thawsarudana pukchel chauna lemjana chongthorakpagi thauna lingjelle. Tabada hek nungaitaba aina panjakriba aina maram oiraga lanmi singbu lana ukhiba yabagi wafamsimakti Manipurgi wari khangba miyoi kayagi mafamdadi phongdoktaba wakhalon ama oikhide. Masi khallubada ai onthokna penjaki. Adubu masidi puksil singna mingchat phangbada mihoba miyoi kharagi wakhalda England na mana piduna thagat birabi nungsi birabi nupi amagi harau babu khajiktang oirabasu lauthokningba hanthahaningba pukchel pikba miyoi kharagi akanba wailne. Makhoi kharadu natana ataigi oinadi oikhide. Amabu oire chap manaba phibamda atai English nupi kaya amasu aina tawrakhibagum masana tawragadaba thawongsing adugidamak mayamna thagatpirakhiba aduna aina phangliba mana mathumsing sidagi heli.